Hi ma'am. Ano bilang sanjari? Kasi intro. Hello ma'am. Hi ma'am. Ma'am po naman buhay kita nila sa taram nog cherry. Ano bilang lengkok cherry. ꯃꯌꯥꯝ ꯐꯥꯒꯤꯗꯧꯕꯅꯤ ꯑꯩꯈꯣꯏ ꯗꯥꯅꯀꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯀꯩꯗꯧꯅꯤ ꯏꯟꯇ꯭ꯔꯣꯗꯒꯤ ꯁꯨꯝ ꯐꯥꯒꯤꯁꯦ ꯍꯧꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯔꯒ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯉꯁꯤꯒꯤꯁꯦ ꯃꯌꯥꯝꯅ ꯊꯥꯝꯅꯦꯜꯗꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯉꯁꯤꯒꯤꯁꯦ ꯀꯣꯃꯦꯟꯠꯁ ꯄꯥꯊꯣꯔꯛꯄꯅꯦꯕꯀꯣ ꯀꯣꯃꯦꯟꯠꯁꯦ ꯄꯥꯗꯕꯁꯨ ꯀꯨꯏꯔꯦ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯀꯣꯃꯦꯟꯠꯁ ꯄꯥꯊꯣꯛꯄꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯁꯦꯝꯖꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯤꯡ ꯇꯣꯝꯕꯤ ꯑꯅꯜ ꯍꯥꯏꯅ ꯃꯥ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯃꯥꯒꯤ ꯆꯦꯅꯦꯜꯕꯨꯗꯤ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯟꯗꯛ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯔꯥꯡ ꯀꯩꯅꯣ ꯅꯦꯠ ꯊꯤꯡꯈꯤꯕꯗꯣ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯗꯣ ꯑꯗꯨ ꯊꯤꯡꯕꯗꯣ ꯍꯦꯛ ꯍꯥꯡꯕꯒꯅꯦ ꯃꯥ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟꯠꯁ ꯄꯤꯔꯛꯑꯦꯕꯀꯣ ꯏꯟꯇꯔꯅꯦꯠ ꯍꯥꯡꯕꯒ ꯑꯩ ꯀꯣꯃꯦꯟꯠꯁ ꯄꯤꯔꯛꯏꯅꯤ ꯈꯣꯠꯂꯛꯏꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦꯕꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯣ ꯄꯣꯖꯤꯇꯤꯞ ꯀꯣꯃꯦꯟꯠꯁ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯉꯣꯟꯗ ꯄꯤꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯣꯝꯕꯤ ꯑꯅꯜ ꯑꯩꯒꯤ ꯏꯇꯥ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯣ ꯃꯥꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯣꯃꯦꯟꯠꯁ ꯄꯥꯊꯣꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯤꯌꯣ ꯍꯥꯏꯕꯗꯒꯤ ꯁꯦꯝꯖꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯀꯣꯃꯦꯟꯠꯁ ꯄꯥꯊꯣꯛꯆꯔꯒꯦ ꯗꯥꯅ ꯄꯥꯒꯦꯔꯥ ꯑꯩ ꯄꯥꯎꯗꯣꯏꯔꯥ ꯀꯃꯦꯟꯠꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯈꯔ ꯂꯧꯈꯠꯆꯔꯦꯀꯣ ꯌꯥꯝ ꯁꯥꯡꯅ ꯍꯥꯞꯄꯒꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯃꯊꯪ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯍꯥꯞꯄꯛꯀꯦ ꯑꯗꯨꯒ ꯉꯁꯤ ꯄꯥꯊꯣꯛꯍꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯀꯃꯦꯟꯠꯁꯦ ꯁꯨꯝ ꯍꯟꯗꯛ ꯅꯧꯕ ꯂꯦꯇꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯧꯕ ꯈꯔꯗꯒꯤ ꯁꯨꯝ ꯂꯧꯈꯠꯆꯔꯦ ꯍꯥꯟꯅꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯀꯃꯦꯟꯠ ꯄꯥꯔꯛꯇꯣꯏꯁꯦ ꯀꯃꯦꯟꯠꯁ ꯃꯌꯥꯝꯕꯨꯗꯤ ꯂꯩ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯂꯩꯈꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝ ꯁꯪꯕꯀꯥꯟꯗ ꯑꯩꯈꯣꯏ ꯁꯠꯇꯣꯛꯆꯔꯒ ꯑꯩꯈꯣꯏ ꯊꯝꯖꯔꯒ ꯑꯗꯨꯝ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕꯗ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯀꯣꯃꯦꯟꯠꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟ ꯍꯩꯖꯥꯡ ꯅꯥꯄꯤꯒꯤ ꯌꯦꯡꯍꯟꯈꯤꯕ ꯍꯤꯡꯒꯣꯜ ꯌꯦꯡꯍꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯩꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯛꯑꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯔꯛꯄ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯁꯤꯡꯗꯨꯒꯤꯁꯨ ꯑꯌꯥꯝꯕꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒꯒꯤꯗꯤ ꯑꯇꯩꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯇꯩꯒꯤ ꯀꯩꯅꯣꯗꯒꯤꯁꯨ ꯈꯔ ꯑꯗꯨꯝ ꯑꯃꯅꯤ ꯂꯧꯈꯠꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯥꯔꯁꯦ ꯍꯧꯖꯤꯛ ꯄꯥꯔꯒ ꯇꯥꯔꯁꯦ ꯑꯗꯣ ꯑꯍꯥꯟꯕ ꯀꯃꯦꯟꯠꯁꯤꯗꯤ ꯕꯕꯤꯇꯥ ꯃꯥꯏꯕꯝ ꯍꯥꯏꯕ ꯑꯁꯤ ꯃꯥꯁꯦ ꯌꯨꯇ꯭ꯌꯨꯕꯔꯗꯤ ꯅꯠꯇꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯃꯦꯟꯠ ꯄꯤꯔꯛꯄꯅꯤ ꯏꯎꯄꯥ ꯏꯆꯜꯒ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯦꯡꯖꯩ ꯏꯆꯥꯐꯥꯎ ꯍꯥꯏꯔꯤꯃꯤ ꯃꯃꯥꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯑꯦ ꯍꯥꯏꯅ ꯋꯥꯈꯜ ꯍꯟꯊꯕꯤꯅꯨ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯃꯤ ꯃꯈꯜ ꯃꯥꯟꯅꯗꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯥꯕꯗ ꯍꯥꯎꯕꯗꯨꯅꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯁꯤꯒꯤ ꯀꯣꯃꯦꯟꯠꯁ ꯄꯤꯔꯛꯏꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯒꯦꯝꯄꯣꯝꯕ ꯃꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯗꯥꯒꯅ ꯆꯒꯦꯝꯄꯣꯝꯕꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯗꯨꯝ ꯁꯤꯊꯕ ꯋꯥꯍꯩ ꯍꯥꯏꯔꯛꯄꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈꯤꯕꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯆꯦ ꯀꯧꯔꯒꯦ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯍꯔꯥꯎꯖꯩꯕꯀꯣ ꯑꯗꯨꯅꯤ ꯆꯒꯦꯝꯄꯣꯝꯕ ꯍꯥꯏꯕꯁꯦ ꯀꯁꯥꯔ ꯃꯅꯤꯄꯨꯔ ꯑꯗꯨꯝ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯒꯤ ꯐꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯍꯩꯖꯥꯡ ꯊꯣꯡꯕꯁꯦ ꯊꯣꯡꯅꯩꯗꯅꯀꯣ ꯑꯗꯣ ꯋꯥꯈꯜ ꯍꯟꯊꯕꯤꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣই ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯅꯤ ꯑꯩꯈꯣꯏꯅ ꯃꯥꯡ ꯊꯥꯅ ꯆꯠꯄ ꯉꯝꯗꯣꯏꯁꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯠꯁꯤꯅ ꯒꯤꯇꯥꯟꯖꯂꯤ ꯑꯉꯣꯝ ꯍꯥꯏꯕꯀꯣ ꯃꯥꯏ ꯀꯃꯦꯟꯠꯁꯦ ꯁꯥꯡꯉꯦ ꯁꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯅꯤꯄꯨꯔꯤ ꯔꯣꯝ ꯀꯁꯥꯔ ꯔꯣꯝ ꯍꯥꯏꯅ ꯊꯪꯅꯅ ꯍꯥꯏꯕꯅꯤ ꯃꯅꯤꯄꯨꯔꯤ ꯔꯣꯝ ꯀꯁꯥꯔ ꯔꯣꯝ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯍꯟꯖꯤꯟꯅ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯏꯇꯩ ꯑꯩ ꯏꯆꯦ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕ ꯂꯣꯏ ꯌꯦꯡꯉꯤ ꯀꯁꯥꯔꯗ ꯂꯩꯔꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯁꯨ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯜꯅꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯈꯟꯖꯗꯨꯅ ꯌꯦꯡꯖꯕꯅꯤ ꯑꯩꯈꯣꯏꯁꯨ
ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯏ ꯀꯩꯁꯨ ꯃꯗꯨꯗ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯈꯦꯠꯅꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯀꯃꯦꯟꯁꯦ ꯀꯌꯥ ꯄꯤꯒꯟꯗꯦ ꯉꯁꯤꯗꯤ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯩ ꯄꯤꯔꯛꯄꯅꯤ ꯃꯃꯤꯡ ꯀꯩ ꯍꯥꯏꯕ ꯒꯤꯇꯥꯟꯖꯂꯤ ꯑꯉꯣꯝ ꯒꯤꯇꯥꯟꯖꯂꯤ ꯑꯉꯣꯝ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯔꯣꯝꯒꯤ ꯁ꯭ꯇꯥꯏꯜꯒ ꯑꯩꯈꯣꯏꯔꯣꯝꯒꯤ ꯁ꯭ꯇꯥꯏꯜꯒ ꯀꯁꯥꯔꯣꯝꯒꯤ ꯁ꯭ꯇꯥꯏꯜꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯦ ꯊꯣꯡꯕꯁꯦ ꯈꯔꯗꯤ ꯈꯦꯠꯅꯩꯕꯀꯣ ꯊꯣꯡꯕ ꯍꯩꯖꯥꯡ ꯊꯣꯡꯕꯒꯤ ꯆꯒꯦꯝ ꯄꯣꯝꯕꯗꯤ ꯌꯥꯝꯅꯁꯨ ꯈꯦꯠꯅꯩ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯍꯥꯏꯈꯤꯕꯗꯨꯒꯀꯣ ꯃꯅꯤꯄꯨꯔꯔꯣꯝ ꯀꯁꯥꯔꯣꯝꯒꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯗ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯥꯟꯖꯦꯟꯅꯔꯛꯄꯗ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯨ ꯅꯠꯇ꯭ꯔꯅꯦ ꯀꯁꯥꯔꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥꯅꯤ ꯑꯗꯣ ꯍꯤꯁꯇ꯭ꯔꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯅ ꯂꯩꯔꯛꯄꯣꯅꯤ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯅꯦꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯋꯥꯔꯧꯒꯅꯣꯕ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯞꯆꯤꯟꯗꯒꯤ ꯁꯨꯝ ꯍꯥꯏꯗꯣꯛꯈꯤꯕꯅꯦꯕꯀꯣ ꯇꯣꯉꯥꯟꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯁꯦ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯃꯇꯦꯡ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯗꯣꯔꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯅꯦꯛꯁꯇꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯀꯃꯦꯟꯁ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯕꯦꯅꯨ ꯎꯁꯝ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯤꯗꯨꯕꯨ ꯌꯥꯝ ꯐꯕ ꯃꯥꯜꯂꯤ ꯏꯕꯨꯡꯁꯦ ꯅꯈꯣꯏ ꯑꯅꯤ ꯄꯔꯐꯦꯛꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯈꯣꯏ ꯑꯅꯤ ꯎꯕꯗ ꯋꯥꯎ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯩꯗꯨꯅꯣ ꯃꯥꯅ ꯄꯤꯔꯛꯈꯤꯕꯗꯣ ꯁꯨꯝ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯩꯅꯣꯗꯨꯗ ꯄꯤꯔꯛꯄ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯕꯦꯅꯨ ꯁꯝ ꯍꯥꯏꯔꯣ ꯕꯦꯅꯨ ꯁꯝꯁꯤꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯀꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯕꯦꯅꯨ ꯁꯝ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯈꯣꯏꯕꯥꯅꯤꯕꯨ ꯄꯔꯐꯦꯛ ꯀꯄꯜꯅꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯩ ꯃꯊꯪꯁꯤꯅ ꯔꯣꯖꯤ ꯂꯩꯌꯦ ꯏꯅꯝꯃꯒ ꯗꯗꯥꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯑꯗꯣ ꯅꯝꯕꯔ ꯄꯤꯌꯨ ꯌꯥꯒꯗ꯭ꯔꯣ ꯅꯝꯕꯔꯁꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯅꯝꯕꯔꯁꯦ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯆꯪꯉꯣ ꯑꯦꯐ.ꯕꯤꯗ ꯆꯪꯉꯣ ꯑꯦꯐ.ꯕꯤꯗ ꯑꯩꯒꯤ ꯍꯨꯌꯥꯝ ꯑꯅꯨꯄ꯭ꯔꯗꯥ ꯍꯥꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤꯗ ꯍꯨꯌꯥꯝ ꯑꯅꯨꯄ꯭ꯔꯗꯥ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒꯤꯗꯨꯗ ꯑꯩꯉꯣꯟꯗ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯦꯀꯣ ꯃꯊꯪꯁꯤꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯞꯄꯣꯔꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯝꯕꯤ ꯑꯅꯜ ꯏꯃꯥꯟꯅꯕꯤꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯅꯨꯡꯁꯤꯕ ꯐ꯭ꯔꯥꯏꯟ ꯀꯤꯁ ꯑꯃ ꯄꯤꯖꯔꯦ ꯅꯝꯗꯅ ꯂꯥꯟꯕ ꯇꯥꯍꯟꯗꯧꯔꯤ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯤꯁꯤꯅꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯕ꯭ꯔꯣꯅ ꯁꯤꯁꯇꯔꯕꯨ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯉꯁꯤꯗꯤ ꯐꯖꯅ ꯈꯪꯉꯦ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯕꯒꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯃꯛ ꯅꯨꯡꯁꯤꯕꯅ ꯂꯥꯞꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯗ ꯌꯥꯅꯤꯡꯗ꯭ꯔꯤꯗꯣ ꯏꯃꯥꯟꯅꯕꯤ ꯑꯅꯨꯕꯨ ꯕ꯭ꯔꯣꯅ ꯅꯨꯡꯁꯤꯕꯩꯅꯦ ꯑꯗꯨꯒ ꯍꯥꯏꯅꯕꯁꯨ ꯂꯩꯗꯥꯏꯅꯦ ꯅꯨꯄꯥꯗꯤ ꯄꯥꯈ꯭ꯔꯥ ꯑꯣꯏꯕ ꯌꯥꯗꯦ ꯅꯨꯄꯤꯗꯤ ꯃꯆꯥ ꯌꯣꯛꯀꯗꯧꯕꯅꯤ ꯄꯥꯎꯔꯧꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯤꯒꯤ ꯀꯣꯃꯦꯟꯠꯁꯦ ꯅꯍꯥꯟ ꯑꯩꯅ ꯗꯥꯗ ꯄ꯭ꯔꯦꯡꯛ ꯇꯧꯕꯗꯣ ꯑꯗꯨꯒ ꯄꯤꯔꯛꯄꯅꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯇꯣꯝꯕꯤ ꯑꯅꯜꯁꯤꯅ ꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩꯒꯤ ꯗꯥꯒꯁꯦ ꯈꯔ ꯈꯠꯅꯩꯌꯦꯕꯀꯣ ꯈꯔ ꯌꯦꯠꯅꯩꯌꯦꯕꯀꯣ ꯇꯔꯀꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯕ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯃꯥꯅ ꯐꯅ ꯅꯨꯡꯁꯤꯔꯝꯕ ꯇꯥꯔꯒꯁꯨꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯣꯏꯈꯤꯑꯕ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯈꯔꯗꯤ ꯈꯠꯅꯈꯤꯑꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯇꯣꯝꯕꯤ ꯑꯅꯜ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯛꯀꯅꯤꯕ ꯃꯅꯤꯄꯨꯔꯗꯀꯣ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯎꯅꯁꯤꯕꯀꯣ ꯃꯊꯪꯁꯤꯗꯤ ꯅꯩꯖꯤ ꯆꯧꯕꯝ ꯅꯪ ꯅꯨꯄꯥꯗꯤ ꯃꯥꯂꯦꯝꯗ ꯃꯥꯒꯨꯝꯕꯗꯤ ꯐꯪꯉꯔꯣꯏꯀꯣ ꯏꯆꯦ ꯅꯪ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯐꯩ
ichebu nungsibagi thadokningdre adugine hai. Thank you so much. Ako'y dabu thagal pirakpagi damakta. Naksu thank you har kayo. Nung thagal ay ni kayo no. Ay wanda na ti thagal ay se. Ikai rimini. Ado ako'y dase maliyam da magumba ni pa ina pangwa haiba to yam chumi ko. Yam pa ako'y dase no amumuk dum khana basu haure ngonda dugi su amumuk su ay gama sum khane yeba ko matak na magta di ko ni se ka shunu shina ponte mayam shina na lenam gadaba man bro ko ni se mayam shina na le jam shina na le gadaba man bra khana ni ko ni su ta khana ni kolup ta leiba kon bauda nungti gi punna leiminari ba kon da bauda krong krang lauri to ni na aduna sum imong manungi problem kra da gi pina da bagi sum sauna basu kongai mani sauna badi jawri to jinungsi bawari sum yam leiri sum haizara ke do kwani se nungsi ne bagi sarung na budi hele ado hanak se khara kwani paithok paising tongnari handak se khara paithok paising tongna bagi amu he nuksina amu he khana tawraga leire khoi se kwani se kwani ado malem da koi dagum bani padi aina phangsu phangoi dudi aseng bawari ni ko jampai do hoi luna tawbasidi aigi keno ne do sen paidradi mi se yam phibam luiye do na ai sen da ngau bagi ta han do le jam kamu ai gom saurok to da bani se nate da ai se paisa lupa do le di imung manung kam keno to na paisa lupa gidagi ne ba taunari ba keno ya re bunga ma pa ro taning re nang dai lok madak sidi amu hana pajage benu samgi ko wakhal nungai tabagi maram do haibi ro ne ya di ise pen da ba ama oirani ba asise aina wakhan nungai ta bani mitu gini ko aina wakhan nungai ta ha bani mitu gini ba do wakhan nungai ta ba se benu sham ako aina wakhan nungai ta ba du ko benu sham sina haidi jam na haidi khangning ba do aigi nungai ta ba do khangning ba do nuksi man da ai ngonda nuksi bi ba gini ba ko ai ga wa ba do khangning ba gini ba ado awa hai se zoom mama panba taragadi nungaiba sudum yauri awabagi matang sudum lai nungaibagi matang sudum lai ado aina dum nungaita bagi haki mikup to aina dum aigi youtube aigi family aigi chinau sing aina dum hak mati ngata share to jagi bane ba ko ado ai nungaita bagi matang sidi haizara roige kagino aidi mado aigi personal keno ne ba ko ado dum daga khwani gi dum keno ni da sigo kasum keno lai deiti ba ko ado ni maya siga dum khangbi ro maya na ite na oiradi amuk nusinei amuk khanei amuk ado ni the mathang sidi robita ning thousam hai be brave punsi haiba sidi awaba amasung nungai ba dum leita bani aduna wakhal sondaganu mina chance low kini adugi saru listen to your favorite song aduni namsumi advice bibi bagi ta thank you I think perfect advice ne kai ginai wakal yam nungai tra di sei adone ado mayam samaina kana tawre ai si ai wakal nungai ta banumit ki keno matang sana Rabina Singhai chiche wakal kari gi nungai trino nungai ta batawnu hakchang yamna soklak pani nungai na laithu short life ni thank you so much am sume short life ne khoi gi life se kari hoino na kanam haiba ngam ponte ngasi aina wa ngangi base haingai kari hoino kanam haiba ngam banati bako ado dum taibang pan haiba se hing basida ko pinjaba nungai ta basu matang dum mayam lai dana ko adoni ado thank you so much ingonda nusiba comments bibirak pagi Rabina thank you sigana kare mantas kai gino cheno wakal nungai tri dubu dadasu ude dadaga saunari ro adu natraga dadado nupi atopa chilabo maram mairo matang video da ngari love you chenu thank you Mamta thank you so much I love you too khoi da se nupi ma se lau se le khaina gare khoi da se nupi ma che la ga ne aina namna khaina han bane ba adugi saw gi ba ise ma nupi se le haina nupi do ai su ogde ma su ogde phagi to bane da nupi gi wari di
ꯌꯥꯝ ꯂꯥꯞꯄꯦ ꯑꯩꯈꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤꯗꯤꯀꯣ ꯌꯥꯝ ꯂꯥꯞꯅ ꯊꯝꯈ꯭ꯔꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯥ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯀꯩꯁꯨꯝ ꯂꯩꯇꯦꯕꯀꯣ ꯑꯗꯨꯝ ꯀꯩꯅꯣꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯁꯨ ꯂꯥꯛꯏꯗꯅꯀꯣ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯝꯇꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟꯠꯁ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ यूट्यूबर अमखक लौखलके अदे यूट्यूबर से अमा निखक दी लौखलके दो पुनमक केनो तौरक्ते नदी वारबुसिको पुनमक सिनुसी वीडियो से हम सांगनी अदो अय दुमने जामना नुसीना मयाम से नुसीबी ने खंगी को यूट्यूबर चिना मयाम से मोन नुसीबी आइजु खंगी बको दुगा दुम हेन नुसीना इरकपदो वा हैरकपदो अदु खक एना दुम लखचयबको चिंसरानी ब्लॉग से मयाम थुदो दोनसु खंगमनी जारीबोन गिने को यूट्यूबर ने चिंसरानी चेगी वखल नुआइतबदो कईगिनो खंगदे अदुबु ननाउगी अखंग खरा हाइजगे पुंसी हाइसे अइगोंदगी हेन्ना नुआइब लैरमोय खल्लगा लैगदबनी अवाब पुनमक कैमते मपुना लोइना फनब सिनखिनी खंदो यामना टेंशन लौगनु पुंसी टेंशन ना बने असिसु अइना वाखन नुआइतबा निमितुगी ओइदोइनी चिंसरानी इनाउसिना माना सी कमेंट्स पिरैसे को याम चुमीको मा हाइसे टेंशन यामना लबसु लाइफ तो फत्ते अदैदी वाखल यामना खनबा खोटबा सिगुमसे फत्ते बको अदो मागी सिगी कमेंट्स से नुमितु द माना पिरकपदो आइना वाखल नुआइतना लेलिंगे तंजादुगा माना सिगी कमेंट्स से पिरक मतमदा आइना मितगी प्योर तायो को से हंदन पारगा हाइदी माने ngoda थौना अमक हापिरकपदो अदुदो आइना खल्लगाने पारुरगा को यामना कपनिंग कपखियबा सिगी निमिसिदैना ने थैंक यू सो मच चिंसरानी नाउ नुपिबु आई गोदा मतंसना कमेंट्स पिरकपगी थैंक यू सनु से मतंसे दे चनु 1994 आइना थाई को माइ केनो से लिंग सिस काइगी वखल सोंथरिनो पुंसी हाइसी दी अवा नुंगाई पुनमक मायोकना गदबने मदुदत माइ पाक पहाइदो ओइदुइनी अबेमा देंजा माइ अखोइ से पंगसांग करबा अखोइ से पुंसंग संगी याम पजे ओ इंखोल से हाय में इंखोल से पुंसंग संगे याम पजे ये है अदो चनु माय चैनल पाइबो ओदिनिको चनु से चनु से लिंक ओइने पिरेबको अदो मासे आइना खजबदा मासे चैनल पाइबो मी मालेबको अदो थैंक यू सो मच यावा बाबू जामनुशिना एड्रेस बिरकपगी धमकता थैंक यू सो मच तो वेयरसी ओरमसु जाय माय डीपी से वेयरसी गदि माने तो कोना केनो सिलो रगा जिंग वेयरसी मिंग दिगा योन थोन धोइ दा गाइसु मिंग दि ओन धोइ हाबा जा हाउ माजे लिंक ओइना हापको मा सुमाइनो हापरो हम तो खंगरे कना ओइदनो खंगरे तो जहा बोरसु थैंक यू सो मच टॉम्बेनल अमुखना लाएको यामना नुंसिए सिस अनुना मणिपुर गी अवाबदा सरुक याबीबा ओइना निंगोल चाकौ नद्रे ताकपिरकपा यामना पेंजै लमदम तामना लैख्रसु कंगलैपाक नुंसीबगी ममी अमा ताबीरिबदो थागचरी मथंग सहीददी सोइदना चटपा ngamba ईश्वरना थौजानबीबा ओइरसनु सोइदना चटसी असिगी कमेंट से आइना निंगोल ताकौबा निमितुदा अखोई कसारदसु निंगोल ताकौद्रेना आइना दुम वीडियो मा सेमजगिबदो अदुदुगी ओइदोनेबको आइगी इमानबी मणिपुरगी इमानबी तोंबियन लाइसे अदो मणिपुरगी अवाबा खुदिमक्ता अखोई शरु जाजरी इमालेपा मणिपुर अखोईगिसु इरमदमनी अखोईगिसु लमदमनी अखोईगी इरेपाकनीको अदो मणिपुरमदा वारगा अखोइना सिगा कशु नुआइ बनति अखोइसु को हादि मतम खुदिमक्ता अखोइसु करम खानदा लानसे लोइदोइनो करम खानदा इंथगिदोइनो कमाइना चिनाउ मयाम इमा पाबुंसिंग कमाइना हादि वाखन नुआइना करम मतमदा शांति होइने हिंदोइनो हाबसे मतम खुदिमक्ता अखोइसु ईश्वरदा थौनिजरिबनी यांगना लासे फहनबिरो आइनाको प्रेमिका लाइश्रम चेगी वीडियो नुंतीगी थांगत प्रयेंगबदा ngasi थांगलए यानुसी को निमित की थांगत प्रयेंगे हाय अखोगी वीडियो से प्रेमिका को यानुसी प्रेमिका
comments piro comment video khudin comments pira di jeng jeng tu khangani na ko ado thank you so much mayam khagi ngasigi comments athokose matang sida loijare ado kana gumbana comments pabirakti haina warobi ganu kaigina habadi video ju yam sangani haina ina khara khara ta khallaga lakhachabani mako ado nuksi ba comments mayam ma pibiro amuka su mathang comments pathorakpada nuksi ba comments pirakpa singdo aina khallaga adum pathokjarakani amako asi promise tawrange mathangida di youtuber singi oiba comment pirake soida youtuber singi su patok sarake youtuber ngaktagi oiba comments kharasu koina pathorakani ado youtuber chinaw sing siba comments me amma pitharo no me amwaro nuko no parakte na no silo aduga mayam aigi ngasigi comments athobagi video se matang siga losinjarage ado next video da khoita khabanya monunga video maga mulene ra mulak serege asigi nandi tata bye bye